Question hour ki makha taba khudong chaba lawar dana opposition ki MLA K.Ranjit na Myanmar dagi Manipur da meetop kaya yauna changlakkrabage kumja English ngani kunithoi kunhumdoi ge February tha faobada naron da changlakpadagi thakhiba Myanmar macha kaya sukhrabage haina hanglakpa amage paukhumda House ki leader oidaba loinana Home Supai deba Chief Minister in Birena ing sok lisingani taranithoi gi November faobada Myanmar dagi meetop chahumga marfatra humdoi changlakpa thengnakre ing sok lisingani kunithoi dagi kunhumdoi gi February tha faobada naron da changlakpadagi fakhiba Myanmar macha chaniga tara sukre haina paukhum piki makata na MLA K.Ranjit na hanglakliba Miyoi chahumga marfutara humdoi se kadaidagi matau karamna changlakkhibano amade makoigi phibam hauzik karamba mawongda leiri haina hanglakhe masigi paukhomda Chief Minister in Birena haujik deposition da ama custody da chamaga taret detention center da chamaga manga leiri aduga bail da miyoi chamaga marfu thadokre haina paukhom pikhe Manipur gi ngamkhai da niyom kai da metop kaya changsilakpa thingnana ba ngamkhai kaya gi mafam singda police outpost kaya hangdokna basem saba gi thabak paikhatpaga loinana Border Security Singh Mihup Nahum Singh na laihale changlakpa meetop khudingmak makhoi ge Aadhaar card sing check tawbada natana masa su check tawbu ki thabak kankhatli haina house ta pakhom pikhi yum lo nariba Myanmar si khoi gi war gi type ta khoi gi chathari maram maduna war gi type ta chathari maduna maram warakanda Bapam du lai riba mi singduna khoi hingnana bagi damakta yumlon riba khoi Manipur gumbada chancel laga laibra moi singto karamaina sarkar na kari taurige habdu or natragana sarkar na yengchan dabadagi dum lai hidori bra habna singbadu khangning badagi question se ina pukhatsarim ado hariba chahumga kunthama panse sar huji moi si Manungda Manipur da kayam leiri han grabra uji sum leiri bra leiragana akoigi karai da karamba mawongda akoigi government sina jail da thammi bra natraga refugee camp gumba tawraga thambiri bra karamba mawongda thambiri nupi kayano nupa kayano simba khangning sa then Mori amasung Chochanpur si sara khoi border ka Myanmar border ka tainana leiba masida naron da changchalakpa yabagi pot leibani na masida changchalakpa si ngakthongna nabagi kari thidongna bagi kari sarkar na thorang paikhalli